ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯟ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯟ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯏꯖꯒ ꯋꯥꯔꯤ ꯁꯥꯅꯔꯤ ꯉꯁꯤ ꯑꯁꯦ ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯁꯨꯇꯤ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯈꯤꯒꯗꯕ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯦꯝꯕꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯖ ꯑꯩꯁꯨ ꯆꯠꯅꯤꯡꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯍꯦꯟꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯅꯤꯡꯉꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯆꯠꯂꯤꯕꯅꯤ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯔꯝꯃꯨꯀꯣ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯦꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯏꯖ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯦꯝꯕꯗ ꯌꯦꯡꯖꯔꯤ ꯑꯗꯨꯕꯨ ꯍꯦꯝꯕ ꯂꯥꯏꯖꯒꯤ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯂꯝꯂꯒ ꯊꯥꯡꯅꯤꯡꯗ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯦꯝꯕ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯍꯦꯝꯕ ꯃꯍꯥꯛ ꯑꯗꯣ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯤ ꯂꯥꯏꯖꯁꯨ ꯍꯦꯝꯕꯅ ꯆꯠꯈꯤꯕꯗꯣ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯃꯤꯠꯌꯦꯡ ꯁꯥꯝꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯊꯕꯛ ꯃꯐꯝ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯖꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯤ ꯍꯦꯝꯕ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡ ꯃꯍꯥꯛ ꯑꯗꯣ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯄꯔꯞ ꯍꯦꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯦꯝꯕꯗ ꯏꯕꯨꯡꯉꯣ ꯗꯥꯛꯇꯔ ꯂꯥꯛꯄꯤꯔꯦꯗꯅ ꯑꯩ ꯏꯕꯨꯡꯉꯣ ꯗꯥꯛꯇꯔ ꯂꯥꯛꯂꯝꯈꯤꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯩꯊꯣꯛꯂꯨꯔꯕꯅꯤ ꯉꯁꯥꯏꯁꯨ ꯂꯥꯛꯆꯔꯝꯃꯦ ꯏꯕꯨꯡꯉꯣ ꯗꯥꯛꯇꯔꯗꯤ ꯂꯩꯔꯝꯗꯦ ꯈꯨꯔꯥ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯗꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯗ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯍꯧꯔꯦ ꯏꯕꯨꯡꯉꯣ ꯗꯥꯛꯇꯔꯅ ꯍꯤꯗꯥꯛ ꯄꯨꯔꯛꯀꯅꯦꯗꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯕꯨ ꯄꯨꯔꯛꯂꯕ꯭ꯔꯣ ꯈꯨꯔꯥ ꯄꯨꯔꯛꯂꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯌꯨꯝ ꯐꯥꯎꯕꯗꯪ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤ ꯍꯥꯏꯕꯕు ꯍꯤꯗꯥꯛꯄꯨꯗꯤ ꯏꯕꯨꯡꯉꯣꯅ ꯄꯤꯔꯅꯤ ꯌꯥꯅꯤ ꯈꯨꯔꯥ ꯑꯩꯅ ꯑꯅꯥꯕꯗꯨ ꯌꯦꯡꯉꯒ ꯀꯗꯥꯏ ꯐꯥꯎꯕ ꯁꯣꯛꯆꯜꯂꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛꯁꯤꯡꯁꯦ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯈꯔ ꯍꯦꯟꯅ ꯁꯣꯛꯆꯟꯕꯒꯤꯅ ꯍꯤꯗꯥꯛ ꯃꯈꯜ ꯑꯃ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯟꯗ꯭ꯔꯤꯕ ꯍꯥꯏꯕꯗꯤꯈꯔ ꯐꯒꯠꯂꯛꯄ ꯑꯣꯏꯔꯒꯅ ꯍꯤꯗꯥꯛ ꯃꯈꯜ ꯑꯃ ꯃꯈꯜ ꯃꯥꯟꯅꯗꯦ ꯍꯥꯏꯖꯔꯤꯕ ꯈꯨꯔꯥ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤꯁꯤ ꯏꯕꯨꯡꯉꯣ ꯈꯔ ꯍꯦꯟꯖꯟꯕꯗꯧꯅ ꯇꯧꯏꯍꯦ ꯈꯪꯗ꯭ꯔꯦ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯁꯥꯕꯗ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯆꯠꯅ ꯁꯨꯝ ꯁꯥꯈ꯭ꯔꯁꯤ ꯍꯥꯏꯕꯕు ꯈꯨꯔꯥ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯈꯨꯔꯥ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯕꯨ ꯀꯝꯗꯧꯕꯅꯣ ꯏꯕꯨꯡꯉꯣ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯨꯟꯗꯣꯟꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯑꯃꯒ ꯈꯪꯅꯖꯔꯝꯃꯤ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯌꯥ ꯄꯥꯝꯗꯕ ꯖꯥꯠꯅꯤꯗ ꯑꯗꯨꯅ ꯃꯈꯣꯏꯅꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯃꯣꯏꯒꯤ ꯂꯥꯛꯂꯒ ꯈꯣꯠꯂꯒ ꯉꯥꯡꯂꯛꯄ ꯂꯝꯕꯤꯗ ꯊꯦꯡꯅꯔꯒꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯗꯨꯝꯅ ꯂꯩꯕꯗꯨꯗ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇꯅꯒ ꯂꯩꯔꯤꯉꯩ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯈꯪꯅꯖꯔꯤꯕ ꯏꯕꯨꯡꯉꯣ ꯑꯗꯨꯅꯁꯨ ꯃꯥꯁꯤ ꯀꯌా ꯊꯣꯏꯅ ꯄꯥꯝꯂꯛꯇ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯁꯦ ꯋꯥꯟꯊꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯈꯤ
ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤꯅꯦ ꯑꯉꯥꯎ ꯂꯩꯅꯥꯁꯦ ꯅꯥꯔꯛꯈꯤꯕꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯔꯕꯒꯤ ꯃꯄꯣꯛꯁꯤ ꯏꯕꯨꯡꯉꯣ ꯇꯣꯟꯕ ꯖꯥꯠꯅꯤꯗ ꯈꯨꯔꯥ ꯈꯨꯔꯥꯕꯨ ꯀꯅꯥꯅ ꯂꯥꯏꯔꯩ ꯍꯥꯏꯔꯤꯕꯅꯣꯅꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯐꯒꯣꯏ ꯆꯤꯡꯒꯩ ꯄꯤꯛ ꯆꯣꯟꯅ ꯂꯩꯕ ꯂꯪꯐꯩ ꯆꯠꯇꯅ ꯏꯆꯥ ꯏꯁꯨꯁꯤꯡꯒ ꯂꯥꯎꯅꯔꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯕꯅꯤ ꯈꯨꯔꯥ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯂꯪꯐꯩ ꯆꯠꯄꯗꯨꯃꯗꯤ ꯅꯪ ꯈꯨꯔꯥꯁꯨ ꯑꯩ ꯍꯥꯏꯅꯗ꯭ꯔꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯍꯣꯠꯅꯖꯕꯗ ꯂꯪꯐꯩ ꯆꯠꯄꯒ ꯁꯪꯕ ꯖꯥꯠ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯑꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯒꯤꯗꯤ ꯅꯃꯧ ꯅꯨꯄꯤꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯁꯤꯅꯤ ꯊꯥꯞꯂꯕ ꯈꯨꯔꯥ ꯍꯣꯏꯒꯤ ꯂꯝꯁꯤꯗ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯅꯥꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯅꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯃꯍꯩ ꯆꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕ ꯍꯥꯏꯕꯁꯤꯃꯨꯛ ꯆꯥꯎꯕ ꯃꯍꯩ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯌꯧꯁꯤꯜꯂꯛꯂꯦ ꯁꯤꯒꯤ ꯊꯣꯡꯒꯥꯁꯤꯗ ꯍꯦꯛꯇ ꯆꯪꯂꯁꯤ ꯈꯨꯔꯥ ꯍꯥꯟꯅꯗꯤ ꯑꯁꯣꯝꯒꯤꯗ ꯆꯪꯗꯥꯏꯅꯦ ꯃꯗꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔꯗꯒꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯂꯝ ꯌꯦꯟꯊꯣꯛ ꯌꯦꯟꯁꯤꯟꯗ ꯈꯨꯔꯥ ꯑꯩ ꯈꯪꯖꯔꯅꯤ ꯑꯗꯨꯅꯤ ꯁꯦ ꯁꯣꯝꯗ ꯍꯦꯛꯇ ꯆꯪꯈ꯭ꯔꯁꯤꯀꯣ ꯐꯅꯤ ꯈꯨꯔꯥ ꯂꯩꯅꯧ ꯊꯣꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯩꯕꯥꯛꯁꯤ ꯈꯔ ꯍꯣꯝ ꯂꯥꯎꯗꯧ ꯇꯧꯏ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯅꯥꯟꯊꯨꯒꯅꯤꯀꯣ ꯅꯣꯡꯒ ꯊꯤꯂꯤ ꯇꯥꯕꯁꯤꯗ ꯌꯥꯅꯤ ꯈꯨꯔꯥ ꯉꯥꯡꯅꯗꯨꯅ ꯍꯦꯝꯕ ꯑꯃꯗꯤ ꯑꯍꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯗꯨꯗ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯝꯕꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯏꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔ ꯃꯥꯜꯂꯦꯗꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯑꯁꯤꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ ꯅꯪꯅ ꯃꯥ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯅꯥꯗ ꯐꯨꯔꯤꯕꯅꯣ ꯈꯪꯗꯦ ꯐꯛꯂꯥꯡ ꯑꯁꯤꯗ ꯀꯤꯟꯅꯒ ꯊꯤꯟꯖꯜꯂꯤꯕꯅꯤꯅꯦ ꯃꯈꯨꯠ ꯃꯁꯥꯒ ꯏꯅ ꯄꯣꯡꯉꯥꯡ ꯉꯥꯡꯕꯖꯥꯠꯅꯤ ꯈꯨꯔꯥ ꯑꯩꯅ ꯃꯗꯨ ꯂꯥꯌꯦꯡꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤꯗ ꯈꯨꯔꯥ ꯄꯥꯈꯠꯄꯤꯒꯅꯨ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯒ꯭ꯂꯥꯁ ꯑꯃꯅ ꯍꯦꯝꯕꯒꯤ ꯃꯔꯥꯏꯕꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯈꯨꯠꯂꯩ ꯊꯨꯅ ꯗꯣꯛꯇꯔ ꯕꯥꯕꯨ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯄꯗꯒꯤꯗꯤ ꯄꯥꯟꯕꯃꯛꯇꯤ ꯄꯥꯜꯍꯧꯗ꯭ꯔꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯗꯣꯛꯇꯔ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯄꯥꯜꯂꯝꯂꯕꯗꯤ ꯃꯔꯥꯏꯕꯛꯁꯤ ꯏ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯆꯨꯝꯕꯅꯤ ꯈꯨꯔꯥ ꯎꯊꯣꯛꯅ ꯁꯥꯐꯨ ꯀꯟꯅ ꯂꯪꯉꯛꯈ꯭ꯔꯦꯗ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯤꯔꯣꯟ ꯇꯥꯖꯗꯦ ꯍꯥꯏꯕꯋꯥꯅꯤ ꯃꯄꯥꯡꯒꯜꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯕꯨꯡꯅꯦ ꯑꯩꯅꯦ ꯃꯃꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯅꯝꯁꯤꯟꯕꯕꯨ ꯃꯥꯅ ꯄꯥꯏꯔꯒ ꯂꯪꯈꯠꯂꯛꯂꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯕꯨꯠ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯇꯥꯟꯅꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯇꯤꯟꯒꯤ ꯁꯥꯎꯝꯗꯤ ꯐꯪꯗꯦ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯅ ꯗꯣꯛꯇꯔ ꯈꯣꯏ ꯇꯥꯟꯅꯔꯤꯕꯁꯤꯅꯤ ꯐꯒꯅꯤ ꯈꯨꯔꯥ ꯑꯗꯨ ꯆꯪꯕꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯑꯩꯈꯣꯏꯗꯤ ꯈꯨꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯆꯪꯕꯤꯔꯛꯂꯣ ꯍꯥꯏꯕꯗꯒꯤ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯥꯒꯤꯁꯤꯗꯤ ꯀꯥ ꯑꯃ ꯍꯦꯟꯖꯤꯟꯈ꯭ꯔꯦꯗꯅ ꯈꯨꯔꯥ ꯌꯥꯅꯤ ꯃꯌꯥꯝꯅ ꯃꯥ ꯐꯥꯔꯤꯕꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯊꯥꯗꯣꯛꯂꯨꯕꯗ ꯑꯃꯨꯛ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯇꯥꯟꯅꯕꯗ ꯌꯥꯝꯅ ꯋꯥꯏꯅꯤ ꯏꯕꯨꯡꯉꯣ ꯁꯨꯝꯗꯧꯔꯁꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯣꯡꯁꯤ ꯑꯣꯏꯅ ꯂꯣꯟꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯥꯔꯤꯕꯁꯤꯗꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯃꯥꯅꯤ ꯈꯨꯔꯥ ꯃꯃꯥ ꯀꯔꯤꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯅꯦ ꯅꯆꯥ ꯅꯨꯄꯤꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯍꯅꯨꯕꯤ ꯅꯪ ꯇꯥꯟꯅꯕ ꯉꯝꯒꯗ꯭ꯔꯣ ꯆꯠꯊꯣꯛꯑꯣꯗ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯎꯅ ꯐꯩꯅ ナꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯥꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯁꯨ ꯅꯣꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯁꯤꯁꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯌꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯤꯔꯤ ꯑꯗꯨꯒ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯃꯔꯝꯗꯁꯨ ꯄꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯑꯍꯜ ꯍꯦꯝꯕꯕꯨ ꯀꯧꯔꯛꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯗꯣꯛꯇꯔ ꯂꯥꯛꯂꯒ ꯈꯔ ꯐꯩꯗ ꯑꯗꯨ ꯏꯕꯦꯝꯃ ꯂꯥꯛꯑꯣꯅꯦ ꯐꯃꯨꯡꯗ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯍꯤꯞꯊꯔꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯇꯥꯃꯣꯅꯅꯦ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯂꯩꯔꯛꯀꯗꯣꯏꯖꯥꯠꯅꯤ ꯑꯗꯨ ꯇꯥꯃꯣ
nang chakkinuko chaloi hai ai sina kinakta adumak leragadaani ado se aina haiba yarabadi aina sunang nungsigadoribani natra aduga nangna haiba aina yaragana nangna ai nungsidoine aduni aduna se sigi gulising amati hidakse si chang naina chagadaba khura ibungo sigi hidak mai sinane chakcha tokpa khudingi haibadi ayu chakcha tokpada ma nungdang chakcha tokpada ma bijabiro haibadi pithakbiro aduga guli sinane ayukta karigumba khar pijabiro matungda pijabiro aduga nungthilda ma nungdang thama chakcha tokpa khudingi pijagadabani ko hai noi su khangjalu ai hekta kawgali adudi khura ai amuk jaukhina batawragi ai ibema nang chaladiro ai aise tabak khara chatkini nagi nakta sum leibasisu jabana tido ibani ina khundaba yadabani ne adu pudi chumba ado nang hore lerak lakpada achapot leirukko lerakani achapot yam leraktini adudi ai chalukki ke ko nang kiraga lemgadabani leiramduini khura ibungo aisu chakhinaba tawrage ibungo ma chen khiroidro chedaro khura aduga khura wafam amakhtanga lairibasingsu tabiyo ibi masidane mana sauninggadaba wa haibadi mana tawgaiba thabakta he yasanbagumba adigi mana taba nungadaba wahigumbasi haibigano aduga maruwaina mangonda nungsinuwangi oiba maraida sumko haibadi ngarangdo latadu magi nupaga nungsinaraga kogi luhongi asugumba kaigumba adugumba wari utai khara masaji haite ingthanbiba tare mangonda sauliba makhaydi magi kokse sum wang heklakani ibungo koi khangjarani ibungo na hari sinati mango igna tapna wari sabiba natro hoi aduni khura ikoi kada idagi angaubi haidana saibibada lale khura adudi pungna nale adu aina habibada tawbiyo phare khura ibungo adudi ai saibok thindokene phani khura asumna ahal adu ke hembaga wari chana thongalomda thorakli madugi matung ahal oiraba nupa ado leihore madugi matung da hemba mahaki mana leifam oriba pham adu yongonaba gam adumak lakhi mahanga leiriba mafam masi thudo hendongna hangwa jaga oidi doctor sang aduna leiriba mafam du yamna sukpa mafam mamani adugi sumathakta doctor sang adugi nakanda doctor sing leinarabagi damakta sariba mafam adusu onthongna sukraba uwa marang kaina hoba saro ba haibung amati khongnang hoba mafamni aduga mahana hojik posting lakliba mafam ngasisu thudo hendongna yamna ka hena nungaiba lamdam amati natti lawu singu tawraga yamna lemna pana hingjaba adugumlaba khungang amakhakni hairiba khungang ngasi leibak sing ase koila amata thadi aduna nakan jetta songlaba napi sing amati sauraba u kayamasu hauribani maraksida layoiraba yengbada kiraba morong longpa haibong thaibong khongnangna chingba kayamasu hauribani aduga thongal sing khudingdasu sauraba ur marang kaina hauribani using aduna hawa nuksiti onthoga nungai khraba adubu leiriba mawung adudadi kana gumbana onthokna kiragadaba lamdam ama haibado oiribani matawasomna hemba lakpana mahaki doctor sangi nakanda leiriba doctor singna leinebagi damakta thamliba sauraba sang aduda mahak jangsilakli aduga hembana mahaki khawado ningthina thamlaga phamung aduda long hitharaga doctor raiba simphamse onthona nati chakhidraba simpham ama oiba janida ngahak leiragana angang oba phaiba gemuk lakani ngahak leiragana angawa phai gemuk lakani aduga ngahak leiragana adu tawre ada tawre haidana phunarubagi ko kairi haidana amuk lakani thanga tena sokpagi asokpa photpa amati ihing na hing ipum nai pum marakta punsi se loyu tamkhramale da tawrise atopa achouba hospital amada pujarapati aise saru sindigi doctor ne haidana tongana thambiraga tabani adubu pham masadi punamaki wona layeng khangre tawrise aise doctor maibara gyan tadre marak tagasu aina khangjaba lewa mantrasi khar khardi kanabadongu su tawri adubu
ꯀꯥꯟꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯦꯝꯕꯕꯨ ꯀꯧꯔꯛꯂꯤ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯂꯩꯕꯤꯗꯕ꯭ꯔꯣ ꯊꯣꯡ ꯍꯥꯡꯈꯤꯅꯗꯤ ꯂꯩꯕꯗꯤ ꯃꯥꯜꯂꯤ ꯑꯧ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯂꯩꯌꯦ ꯀꯅꯥ ꯑꯃ ꯑꯣꯏꯔꯕꯖꯥꯠꯅꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯁꯪꯂꯣꯏꯗꯕꯅꯤ ꯀꯔꯤꯅꯨꯡꯒꯤ ꯑꯌꯨꯛꯇ ꯂꯥꯛꯂꯕꯅꯣ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯪꯅ ꯂꯥꯛꯆꯔꯝꯃꯁꯨꯅꯦ ꯇꯨꯝꯕꯁꯦ ꯐꯪꯂꯒꯗꯕꯅꯤ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯗꯣꯛꯇꯔꯗꯨ ꯎꯕꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯈꯨꯔꯨꯝꯖꯔꯤ ꯀꯩꯗꯧꯔꯕ ꯏꯇꯩꯃ ꯁꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡꯁꯦ ꯀꯁꯥꯏꯗꯒꯤꯅꯤ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯀꯞꯂꯤꯕ ꯍꯧꯖꯤꯛꯄꯨꯗꯤ ꯀꯞꯄ ꯑꯃꯨꯛ ꯐꯈ꯭ꯔꯦ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯗꯣꯛꯇꯔ ꯃꯍꯥꯛꯁꯦ ꯉꯔꯥꯡꯗꯒꯤꯁꯨ ꯂꯥꯏꯍꯧ ꯍꯧꯕ ꯑꯗꯨꯒ ꯎꯕꯁꯨ ꯐꯥꯏꯕꯁꯨ ꯄꯨꯂꯞ ꯇꯧꯔꯕ ꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯔꯥꯡ ꯂꯥꯛꯄꯤꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯗꯤ ꯉꯔꯥꯡꯗꯣ ꯊꯣꯡ ꯍꯥꯡꯗꯕ ꯏꯁꯦ ꯑꯩꯁꯦ ꯕꯥꯞ ꯑꯃ ꯇꯧꯔꯦ ꯑꯩꯁꯦ ꯉꯁꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯨꯔꯦꯗꯅ ꯐꯔꯦ ꯏꯇꯩꯃ ꯂꯥꯏꯌꯦꯡꯁꯪꯗ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯂꯥꯛꯆꯔꯒꯦ ꯂꯥꯏꯌꯦꯡꯁꯪꯁꯨ ꯊꯣꯡ ꯍꯥꯡꯗꯦꯅꯦ ꯆꯧꯀꯤꯗꯥꯔꯗꯣ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯐꯔꯅꯤ ꯏꯇꯩꯃ ꯑꯉꯥꯡꯗꯣ ꯁꯣꯝꯗ ꯄꯨꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯅ ꯑꯉꯥꯡ ꯑꯗꯣ ꯂꯥꯏꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯏꯇꯩꯃ ꯑꯉꯥꯡꯁꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯇꯕ ꯌꯥꯔꯔꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯣꯏꯅ ꯀꯥꯞꯄꯤꯕ ꯀꯔꯤ ꯀꯥꯏꯒꯅꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯩꯃ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯏꯇꯩꯃꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯀꯥꯞꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯂꯥꯏꯌꯦꯡꯂꯕ ꯃꯇꯨꯡ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯗꯨꯗꯒꯤꯗꯤ ꯍꯦꯝꯕ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯗ ꯀꯅꯥ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯀꯣꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯣ ꯅꯤꯡꯉꯥꯏꯗꯅ ꯋꯥꯅ ꯆꯠꯂꯨꯕꯒꯤ ꯍꯤꯞꯊꯈ꯭ꯔꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩꯅ ꯇꯨꯝꯂꯨꯔꯤꯕꯁꯤꯗꯤ ꯐꯅꯌꯥꯝ ꯀꯨꯏꯔ ꯃꯥꯜꯂꯤꯅꯤ ꯆꯥꯛꯁꯨ ꯂꯥꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯊꯣꯡꯁꯤꯅ ꯉꯁꯥꯏꯅ ꯂꯣꯟꯁꯤꯜꯂꯝꯕꯗꯨ ꯀꯅꯥꯃꯠꯇꯅ ꯍꯥꯡꯕꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯦꯗꯅꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯏ ꯑꯁꯨꯝꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯎꯕꯗ ꯑꯅꯥꯕ ꯃꯌꯥꯝ ꯀ꯭ꯌꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯦꯝꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯌꯥꯝꯅ ꯗꯣꯛꯇꯔ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯏꯕꯨꯡꯉꯣ ꯇꯨꯝꯕꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯎꯖꯔꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯊꯣꯛꯂꯕꯅꯤ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯗꯤ ꯄꯣꯠꯊꯣꯛꯑ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯉꯥꯏꯕꯗꯕꯨ ꯋꯥꯖꯩꯅꯦ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯅꯦꯈꯣꯏ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯆꯥꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒ ꯀꯔꯤꯒ ꯑꯗꯒꯤ ꯌꯧꯔꯛꯄꯒꯁꯨ ꯃꯈꯣꯏ ꯑꯃꯅꯤ ꯂꯥꯏꯌꯦꯡꯈꯤꯕꯒ ꯋꯥꯃꯟꯈ꯭ꯔꯗꯅ ꯇꯨꯝꯊꯕ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯩꯅ ꯇꯨꯝꯕꯤꯒꯗ ꯆꯪꯂꯛꯂꯕꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯗꯒꯤ ꯁꯥ ꯉꯥ ꯆꯪꯂꯛꯂꯕꯁꯨ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯖꯕꯅꯤ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯏꯕꯨꯡꯉꯣ ꯂꯥꯏꯌꯦꯡꯕꯁꯤ ꯍꯧꯅꯕ ꯇꯧꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯨꯡꯗꯒꯤ ꯅꯤꯄꯥ ꯑꯃꯅ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯂꯒ ꯏꯕꯨꯡꯉꯣꯅ ꯍꯥꯟꯅ ꯌꯦꯡꯒꯦꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯑꯦꯔꯥ ꯏꯕꯨꯡꯉꯣ ꯒꯥꯏꯅ ꯆꯍꯤ ꯄꯥꯊꯣꯛꯅꯔꯗꯤ ꯑꯩꯉꯣꯟꯗ ꯄꯥꯕꯨꯡ ꯊꯣꯡꯒꯗꯕ ꯃꯥꯅ ꯁꯪꯒꯠꯅꯔꯛꯄꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯅ ꯊꯣꯛꯄ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯁꯨꯝꯗꯧꯔꯁꯤ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯊꯪ ꯐꯖꯅ ꯂꯥꯏꯌꯦꯡꯖꯔꯒꯦ ꯑꯩ ꯁꯤꯗꯩꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯇꯧꯅꯔꯒꯨꯝꯁꯤ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯊꯦꯝꯂꯛꯄ ꯑꯗꯨꯗ ꯍꯥꯟꯅ ꯂꯥꯛꯄ ꯀꯣꯟꯅ ꯂꯥꯛꯄ ꯂꯣꯏꯅꯃꯛꯁꯨ ꯃꯌꯥꯝꯅ ꯈꯪꯍꯧꯕꯅꯤꯅ ꯃꯊꯪ ꯂꯦꯡꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯦꯝꯕꯅ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯂꯥꯏꯌꯦꯡꯕꯤꯕ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯂꯨꯅ ꯇꯧꯕꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯇꯁꯦꯡꯅ ꯆꯧꯀꯤꯗꯥꯔ ꯑꯗꯣ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯂꯥꯛꯂꯕꯗꯤ ꯍꯦꯝꯕꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯦꯝꯕ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯗꯕꯅꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝꯗꯣ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯤ ꯍꯦꯝꯕ ꯃꯇꯣꯝꯇ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯆꯧꯀꯤꯗꯥꯔꯗꯣ ꯉꯁꯤ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦꯗꯅ ꯃꯥꯅꯗꯤ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯔꯣꯏꯅꯦ ꯇꯧꯔꯤꯁꯤ ꯑꯗꯨꯅꯅꯤꯅꯦ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅꯤ ꯂꯩꯕꯅꯤꯅ ꯈꯔꯕꯨ ꯐꯩ ꯉꯁꯤ ꯏꯇꯣꯝꯇ ꯂꯩꯕꯁꯤ ꯏꯆꯤꯛ ꯆꯤꯛꯑꯗꯅ ꯀꯔꯤꯅꯣꯃ ꯇꯧꯋꯤꯗ ꯋꯥꯈꯜꯁꯦ ꯃꯣꯕꯥꯏꯜ ꯌꯥꯎꯔꯤꯕꯁꯤ ꯏꯁꯩꯒꯨꯝꯕ ꯑꯃ ꯈꯔ ꯊꯥꯔꯒ
ngak leiba haibaduni hembana adumna khalaga mobile to ngalhange haiduna hek tawbaka mahaki luna jabi laijagi call lakhi matamadu hembana hoinhi ai singa sai marang tawbudu da ai yore haibasi mongonda haikitra male miss kon ga chile rangani tawrisi murum sonduna phone to paikhatli laija thawai yam nuaitana kaidoragida phone ga mata paitridubo as laija kadai daki phammaga sangbaja nateda hek jorokpaga hithabada ngairi ahallama parap chilaktana machanu pidu karinuma tawre haidana aingonda hairare adagidi ai sidum chatle adudagi amu halaklaga ngahaktang kothage ledingaduda nupi mu laksandana karino nga ngocha khara pepa amu launare adagi aina tumure ngahaktang di hagulakpade hek tamisi kiuda lerambagi wanida haujit talayang loidangai athada kaidoramino sak thongge tawriye sak si thongjabadi asai yuksu sadre lamana loire aina leirabadi aina thongidini ko hoine adubu karibdi pailai aduda khweni puna leiba yagadro yababudi karigi yadani aduda luhongba kuidribanina ima pabungna nangamu puraga chatki haidana macha mamoki seba phanglane dana haira aujariba halani du amu ukai takpa on thokradra aidana khalibani nei si adubudi yam chumida ahalani sisune ai leijapasida khara harau chabadu matawi to adu ne aiba ado yana badum sina baidoni ai su imphal da posting lakna ba kan na haina riko ado dukhoi chak charabro chadriye thong libro nangbo thong de mana thongi kaidora banangdi ai to yadroba phare ado babunggi hidak nakthak to nangna khara changana pijo khajitang sontagi badar modi yamna sontagi doini ko khangi phare ado ai thamage sak chata losangi ko hoi ado horen chakatu ga torokani ai sodan torokani ko wari sanaba loraduna hemba phone to hek thamkibaga haujik laijana hairakhiba aduga chap manaba mongda chap manaba khonjalda asom thangba phaglang nomdagi ngarang wari sari khonjal adudi tajabagi wani kari hairibano haibadi hemra laksim mangamdrei adugu nupi yamana wari sari haibasidi khangi kananone laijagi makhol sumale aduga ngarang wari sari basibo asomna khallaga hemba mobile gi flash do kaplaga mapalom da thodi maina pungan ngana thaliba mafamni aduna flash do amu muthalli asomna mahana flash do muthallaga koilei ledino jinaka matamda mahana mamai do lectroko matamda makhoi gi layeng sang aduki belenda aduta karigumba ma haiphet uki adumne hek ubaga mayadusu matang chana mutkhre adumna mutkhiba duta musin muba ama mahan ukiba da hemba khulei thuna mahake mobile do display ngalanduna flashlight thangi adumna flashlight thanba aduta mahana hoji ukiba muri tawba nupi amaki saban manba do amu ukidri matamadu de hemba swai law khaduna mahak imungdomda prap changsilai aduga thonga do khulei thuna lonsili asumna mahana thunglon sillaga mamai lei thorakpada sakhum aduda haibadi mahana chak thongnabigi thanamliba koliksing aduta kanagumba ama sakhum aduda liplibato mahana mami sami haiphet uki adumna uringai matam aduta hemba kina karino asidi khallingai mai khanglak lakhi aduma lakka matamdadi kari mata leiramde sumna khaki mahana mawangi plus kap aduta sakhum aduki nakanda leiriba phamung aduki kangan sekhuki mami taba oiduna leiramli matam aduda hembana karino kangan sekhuk manakta leiriba phiyang khuk asida ai phuri janbasibu aina nupi ama lepoina uri madubu hojikkidubu masigi mami oirijane makhong makhwang manangan masam khangre aigi hallucination oiramare asomna khallaga hemba maisu laklabarina chak thongba do makha jathanaba honari adumna mahana ngasidi hektama alungan sankrage khalduna alu khilingai matamada mahaki mobile do isai hauna tharaki isai adusu aikhoigi lon nattaba atopa migi lamgi lon amada
नुपी अमना तेंथाना ओइना इसै सक्तुना चटपगी खोंजेल अमदा इसै अदो सक्लखी मतमद हेमना करिनो सिदि अइना असिबु थादन लाक्लिबसिबो आसमना चंगलगा महांना जिंगरु मतमददी इसै थाबगी सिम्बोन थोक्तुना लेरमलै हेमबा पुंगंगई महांना सोइबदगी यूट्यूब दा नत्रगना एडियो प्लेयर दा नमलुरबा जाला हादुना मोबाइल दो डिस्प्ले ngalhanduna yengi matamadu एडियो दा चंगदुना इसै अदो थाबा ओइरमलै हेमरा करिनो दा मसिगी इसैदी आई अमुक्ता फावबा डाउनलोड तौखिबा लेति इदुका मतौ करमना आसमना खानजानादुना लेरमबदगी आइगी कुना थियंगलुबदगी ऑनलाइन गी ओइबा इसैसिंगदा चंगलुरबा माले खलदुना इसै अदो मुथल्ली अदुगा मोबाइल दसु मुथल्लगा आलु खेतपदो मखा चथरी अदुमना महांग लेरिबदुदा मसादो हाइनिंग हराउजरमदी मसिदगी हेमबा मथवायदो तनिक तनिकना चाक थोंबदो मखा चथरी कोलिक पुनमकी मखोल हौरकपा हाइबदी महांगना सफुदा आलु सिंगदो हापचलगा सफु मखुम खुमजनबा अदुता खंगप्रेक खंबगुंबा अमदी माना थोंलिबा कुकर अदुगी कामरपदा मतोमता पखंगदा खंगना चिंबा कया अमना तौरी मसिदगी हेमबा मसादो फाथजरबा मतुंगदा चाक चाथोकली अदुगा महाकी नुसिनजबी महाकी लोइनबी लाइजदा फोल तौदुना वारी वताई सानखी अदुमना तौदुना वारी वताई सानरबा मतुंग नुमिदांगी पुंग 10 खरा हेलकपा अदुवाइदा हेमबा तुमथख्री लाइजसु खंगी हेमबा तुमथख्रे हाइबा कोल अदुदी थमनबा नते असुमना हेमना तुमखिबदो लाइजसु फोन थमदबनिना अदुमक खंगी ताई हेमबना सोर चाउना होनबगी खोंजल अदु ताबदा लाइजना थौरिसी यौने क्या नुवाने तुमिनि यौ वारापनिना सोर मपीका होलगा तुमि आसुमना लाइजना खलिङै मतमदुता हेमबना नंग होजिक फाउ फोन पाइब्रो जा मेकअप थोलैब्रो थोलकपनिदा अदो आई याम तुमनिङि नंसु तुमो आई तुमेको अदुदा खरिगिनो सोर चाउना होलिदुबो आहा कइनो हाइसिबो फोन दि अईगी नंगलगा लेरमे अदुगा अइना सोरमबदि कमाई तारिबा नंसिनो नादि सिंगिहे अदो से आई तुमगेको होय हेमबा फोन थमदे नाकंदा फोन दो अमुक थमलका अमुक तुमथख्री मतमदु लाइजना कइनो हाइसिबो मागे नंगल वाइदा मोबाइल दो लेरमे दना हाय अदुगा हौजिक सोर चाउना होनबगी खोंजल थाइदुना करी असुमना लाइजना खंजानदुना लेरिङै नुपी अमना hi nokpagi khojel ama tarki laija swai lawi folado leimaya takhiba khangodi mahak phamlaga wari ado sanarambani thengla matamadu phawda laijana mangolda phamlaga magi mamangda thokliba ningthi jaraba thaja adubu yenglaga mahak no wari sajarambani mahaksu tariba khonjal adu da swai lawkhiduna mobile ado parapara khungalli aduga mahaki karobda parapap changchillaki thonglon chillamba matungda मासिदगी लाइजना फोलतो अमुक थांगतुना ताबददी करीमता तरखिद्री अदुमना लेरिङै मतमदुता लाइजा खोंजल अदु ताबदा लाइजा स्वाइ लाउदुना इमा हाइदुना फोनदो अमुक लंथोखी अदुमना लाइजना लाउखिबा अदुता लाइजगी मनाक्ता तुमलिबा हाइबदी मागी कागी अकुइबदा तुमलिबा मनेमपोक मकु भोंना हाय कैदौरगे नेबे मनंगबो हाइदुना लाउरखी लाइजा कैसु तौदिए फिल्म अमा येंबा अदुदा खंगबनी फरे बेमा हाय थेंगलबनी तुमनबा तौरो खंगाई खंजिन तौगनुको अखोई गावखिनी है लाइजा इकाइगुम कीगुम फुनदो तपना पाइखल्ली अदुगा बनाकोंका थांजिल्लुद्री माक फुलदो कखतखी मसिदगिदी आसोमदा लेरिबा हेमबा करी थौदोक थोलंगदबगे खल्लुबदा मसादो चराम खोइरांगरी युमदा लेरिबा हलसिंग अदुदा हाइसिरा हाइदुना खल्ली अदुबु हाइदोकपसु हेक नमजद्री मसिदगिदी लाइजना अमुक हन्ना हेमदा कॉल तोक्सिली मतमदुता रिंगदो सती जलगा हेमबा पाइखलक्ती लाइजा पाखतपा सिंगनबा मिपाइबा असुमसुम हेंगलई कॉलदो हंजन नोटुना मरिरक तौबदुदा हेमबा फोलदो पाइखलक्ली कैदोरगे मी अस तुममोने नंगबो दादा किनोंता हाइगे करिनो पाबुंग कैदोरे हाइबनो पाबुंगी नतेबा तथा कनागा तुमिनिनो करिनो नंग हाइदुबो हा इतोमदा तुमदरदि आइबो नंगा तुमगद्रो अस्ता अदु नतेबा हौजिक ने नुपी अमना नोपगी मखोल तारी हाइबा
Ai, ithanda ni tumisi ko adu gi sumatak tane chokidar gam ta yaudi masai dagi ne kaino mai saji tau tauri mani ai tume ai ngonda adumai torokanu ko ai sune ni para hai jabani kaya haina deba as dada adu ki nati ai ba hoi ni ama buare mado hai nong alaga sanara saiba ko hoi adu thamagi phone pairo dona paira roi aki ba yam tai hai ba masiri ho tamo asumna haram laga laija phone thamki masidagi hembana kari no madi sodna torom lagani ai si amuk tum thaba yadre mi chingkren mapan so mu thoning lak le torisi asumna khalage hemba hawalakli atuga phamung dagi kumtharaga maising ado mathang thalabagi tungda mahak mapan da thorakli aduga mapan thokli aduma tawrini matam aduta athapada haibati layeng sing adugi changpham get aduda kana gumba nupi yama layeng sing aduta chap lepaga munna yengbagi mawong ta leidibado hemban ui hemba karisu haidi mapan tholibado parpap losilaga imungda parpap changsilakli aduga thongado lonsili madugi matung hembana tumna nabaki gulito awum amukada chachinki aduga masa ado phamungda phan chongkhatuna tum tharapa ngaiduna leiri sakriba guli adugi reaction na hemba adumak tum thakri mathangi ayukni matamdo pung nipan muktari hemba hajukta hagulakli mahakti nong ngamada ngairi boi khalui adugadi nong pungan ngaladuna mapanda mi langna bagi makhol tari aduga saukidar aduna su doctor haiduna kauduna thong chinduna hauduk libato hajukta da tarai thongnawdagi hembana nungaina tumlibato uribani maram aduna mahak sidi kaisu tawde haiba khangjaraga su hembana ho ai tare as kop chikpana yadren tawrisi marang tumnaba gulidu khara hena chasilubudunani adu phawba phana kuna tumba yakhidabani isi mi hoina bu tumnindraba wakal nungai traba kirabadi kuli naga chanaba yadaba janida wakal khana hemba thonga to hangtui matamadu ta chokkidarna doctor aidi ngarang lakadabadu angang masak kana ngopodagi athapo hospital da pukhluraba doctor na yinthokatabasu doctor do leramdabadu ta doctor ngairadi icha du sibna hanba tare adana do pukhlaba kaidida ado noidi kyang kuiragi kuireda doctor ngasai ma mingdi lakamisu yauri doctor na tumlaga leibadu koi thonawdagi ui ofamadu tabada hemna thonawromda sat laithokna jilakpadadi thonawdo ihang hanglaga leirami matamadu de hemna karino ne ai bungarang thongnaw wasi lonsindrabrane hera lonsilida doctor how kaido biragi doctor kashi tawdeda pare mayam ngaiba wabiram lagani aidu ngarang ahingdu khara thengna tumme aduna yada tawbuni chawbi ba yade ko ai mai mit brush nungam tang cha thokjarake kaidida doctor kitang di waro jabagi wani haujita lakpa mi amadi nganna lakpa ikoi punna yemina dawredana ngang ni bato doctor haipetang momon noktuna tarami aduga ma thimthaba yadre haduna parap loisillari matamata to chokidar aduna mayam saubi ba yadre nganna lakpa kisu kanaba lei hana yengduri basiri phare aduga amaromda mayam layeng sing asina layeng ba hawudaba doctor gi matamdi pung 9 dagi hawgadori bani do doctor na hawgaliba matam masi pung 9 khara hemada bangairi 9 tadri bani na ma nangan ta hawgalabasu yengba yaroi ibungo nganna lakpa mi nganna yenggadabani ko anabadabu matam thaba yabra ne nati ai gi puk thilibasibu horen pung 9 da thilo haiba yagadro mane sume amanamut laurak tawbadu ta chokidar aduna sumara thokpa khumduna maya mado amuksu noi amuksu launai aduma tawduna leiringai hemba para loisiladuna mahaki hidak langthak kharaga loinana layeng sang aduda doctor gi phampham langda lengchenduna leikhri masidagi da anaba mathang chokidar aduna koksinduna layeng ba hauki adumna tawduna layeng ba ayungthin gi pung ama phawba layeng laba matungda misu kaya losilakle aduna aikhoisu
ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯆꯧꯀꯤꯗꯥꯔ ꯑꯗꯣ ꯆꯥꯛ ꯊꯣꯡꯍꯟꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯦꯝꯕ ꯑꯃꯗꯤ ꯆꯧꯀꯤꯗꯥꯔ ꯑꯗꯣ ꯃꯈꯣꯏ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯊꯤꯜꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯌꯦꯡꯈꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯑꯣꯛꯈꯥꯛꯇꯤ ꯅꯥꯕ ꯖꯥꯠꯅꯤ꯫ ꯁꯨꯋꯥꯠ ꯋꯥꯠꯇꯤ ꯃꯤꯗꯣ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯕꯁꯨ ꯑꯃꯃꯨꯛ ꯂꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯥꯌꯦꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯧꯕ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯤꯁꯨ ꯂꯥꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯧꯀꯤꯗꯥꯔꯅ ꯗꯣꯛꯇꯔ, ꯃꯤꯁꯨ ꯀꯌꯥ ꯂꯥꯛꯇ꯭ꯔꯤ, ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯤ ꯉꯥꯡꯉꯩ ꯗꯣꯛꯇꯔ ꯂꯥꯛꯎꯗꯕꯒꯤ ꯑꯅꯥꯕ ꯃꯌꯥꯝꯗꯨꯅ ꯁꯧꯕꯒꯤ ꯋꯥꯅꯤꯗ꯫ ꯍꯌꯦꯡꯒꯗꯤ ꯂꯥꯌꯦꯡꯅꯕ ꯃꯤ ꯂꯥꯛꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯆꯨꯝꯃꯤ ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯑꯗꯣ ꯊꯣꯡꯇꯣꯛꯎꯔꯣ꯫ ꯑꯗꯨ ꯗꯣꯛꯇꯔ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯉꯁꯤꯗꯣ ꯑꯉꯥꯡꯁꯨ ꯃꯁꯥꯗꯨ ꯉꯔꯥꯡ ꯀꯌꯥ ꯉꯝꯍꯧꯗꯕꯅꯤ, ꯑꯗꯨꯅ ꯑꯩ ꯉꯁꯤꯇꯪꯗꯤ ꯌꯨꯝꯗ ꯂꯦꯛꯆꯔꯨꯈꯤ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯗꯣꯛꯇꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯕꯨ꯫ ꯑꯉꯥꯡꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ? ꯂꯥꯏꯍꯧ ꯍꯧꯔꯒ ꯃꯁꯥꯗꯨ ꯕꯦꯔꯥ ꯈꯔ ꯀꯥꯕ, ꯌꯥꯡ ꯆꯤꯡꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯃꯃꯥꯒ ꯑꯩꯒꯅ ꯑꯊꯥꯞꯄ ꯁꯍꯔꯗ ꯆꯠꯇꯨꯅ ꯑꯉꯥꯡꯗꯨꯁꯨ ꯂꯥꯌꯦꯡꯂꯨꯔꯕꯅꯤꯅ꯫ ꯍꯣꯏ꯫ ꯑꯗꯣ ꯅꯪꯅꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩꯒ ꯂꯩꯁꯤꯀꯣ꯫ ꯃꯐꯝ ꯁ꯭ꯋꯥꯏꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ꯫ ꯗꯣꯛꯇꯔ, ꯗꯣꯛꯇꯔꯅꯕꯨ ꯂꯥꯏ ꯀꯤ ꯍꯥꯏꯕ꯭ꯔꯗ? ꯑꯆꯧ ꯑꯁꯥꯡ ꯄꯩꯁా ꯄꯥꯏꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯗꯤ ꯂꯥꯏꯁꯤ ꯁꯨꯀꯤ ꯀꯤꯗꯕꯅꯤ꯫ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ꯫ ꯍꯦꯔꯥ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯂꯥꯏ ꯂꯩꯇ꯭ꯔꯒꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯙꯨꯞ ꯀꯠꯂꯤꯁꯤ ꯀꯠꯀꯗ꯭ꯔꯣ? ꯗꯣꯛꯇꯔ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯅꯤ꯫ ꯐꯔꯦ꯫ ꯑꯗꯣ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯑꯣꯏꯅ ꯆꯠꯄꯤꯔꯣ꯫ ꯍꯣꯏ, ꯐꯅꯤ ꯗꯣꯛꯇꯔ꯫ ꯆꯥꯛꯁꯤ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯨꯔꯁꯨ ꯌꯥꯔꯄꯣꯠꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯉꯥꯡꯗꯨ ꯑꯃꯨꯛꯇꯣꯏꯕ ꯍꯣꯏ ꯂꯥꯎꯔꯝꯃꯅꯤ꯫ ꯈꯪꯗ꯭ꯔꯦ ꯃꯃꯥꯗꯨꯅ ꯀꯔꯝꯅ ꯁꯦꯟꯅꯔꯝꯒꯗꯧꯔꯤꯕꯅꯣ꯫ ꯀꯩꯗꯧꯕꯤꯔꯒꯦ ꯗꯥꯗꯥ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯣꯏ, ꯊꯣꯡꯉꯝꯃꯒꯦ꯫ ꯑꯁꯣꯝꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯝꯂꯤ, ꯑꯗꯨꯒ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ, ꯉꯟꯅ ꯍꯧꯒꯠꯂꯝꯕꯤꯔꯣ ꯗꯣꯛꯇꯔ ꯍꯥꯏꯔꯝꯂꯒ ꯆꯧꯀꯤꯗꯥꯔ ꯑꯗꯣ ꯄꯔꯞ ꯆꯠꯈꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯤꯁꯨ ꯀꯌꯥ ꯊꯨꯅ ꯂꯥꯛꯇ꯭ꯔꯤ, ꯀꯅꯥꯁꯨ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯂꯩꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛ ꯆꯥꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯅꯍꯥꯟꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯉꯥꯡ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯝꯕ ꯃꯧ ꯅꯍꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯍꯦꯝꯕꯗ ꯗꯣꯛꯇꯔ, ꯀꯩꯗꯧꯕꯤꯔꯒꯦ ꯏꯇꯩꯃ? ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯗꯣꯛꯇꯔ, ꯁꯨꯝꯗꯧꯕ, ꯉꯁꯤꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯆꯥꯎꯔꯕ ꯉꯥ ꯑꯃ ꯂꯩꯔꯛꯂꯕ, ꯑꯗꯨ ꯗꯣꯛꯇꯔ ꯄꯤꯖꯅꯤꯡꯗꯅ ꯑꯩ ꯗꯣꯛꯇꯔꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯁꯦ, ꯇꯥꯃꯣꯗ ꯑꯣꯏꯅ ꯂꯥꯛꯂꯒ ꯂꯣꯏꯔꯕꯗꯨꯕꯨ? ꯌꯥꯗꯦ, ꯑꯩꯅ ꯑꯣꯏꯅ ꯀꯧꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩ ꯆꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯗꯣꯛꯇꯔ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯗꯨ ꯏꯇꯩꯃ, ꯑꯩꯗꯤ ꯁꯣꯝꯗ ꯆꯧꯀꯤꯗꯥꯔꯅ ꯆꯥꯛ ꯂꯣꯏꯔꯝꯃꯦ, ꯀꯝꯗꯧꯁꯤꯒꯦ? ꯑꯁ, ꯑꯗꯨꯅꯅꯦ ꯍꯌꯦꯡꯂ ꯀꯩꯅꯣꯝꯃ ꯆꯥꯕꯤꯔꯣꯕ꯫ ꯆꯖꯤꯛ ꯆꯥꯕ? ꯉꯧꯊꯣꯛꯑꯒ ꯑꯗꯨꯝ ꯁꯥꯕꯗꯨꯕꯣ? ꯏꯍꯦ, ꯆꯨꯝꯃꯤꯅꯦ ꯏꯇꯩꯃ, ꯉꯧꯊꯣꯛꯑꯒ ꯆꯥꯕ ꯌꯥꯏ꯫ ꯌꯥꯏ, ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ, ꯍꯣꯏ, ꯐꯔꯦ ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯕꯦꯒꯁꯤꯡꯁꯦ ꯑꯃꯨꯛꯇ꯫ ꯍꯣꯏ ꯗꯣꯛꯇꯔ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕ ꯊꯣꯡ ꯆꯦꯛꯁꯤꯟꯅ ꯂꯣꯟꯁꯤꯜꯂꯝꯂꯤ, ꯑꯗꯨꯒ ꯃꯩ ꯑꯗꯣ ꯃꯨꯊꯠꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯧ ꯅꯍꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯁꯨꯛꯂꯕ ꯃꯐꯝ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ, ꯏꯇꯩꯃ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤ ꯑꯣꯟꯊꯣꯛꯅ ꯁꯨꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯨꯁꯜꯂꯤꯕꯁꯤ ꯂꯥꯏꯌꯦꯡꯁꯪ ꯑꯁꯤꯒ ꯁ꯭ꯋꯥꯏꯒꯤ ꯌꯨꯝ ꯈꯔꯒꯗ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤ ꯀꯌꯥ ꯊꯨꯅ ꯂꯩꯇꯦ, ꯑꯗꯨꯅꯅꯦ ꯃꯩ ꯄꯨꯁꯟꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏꯗꯤ ꯊꯥꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯀꯛꯄꯤꯈ꯭ꯔꯦꯁꯦ꯫ ꯑꯗꯨ ꯏꯇꯩꯃ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯝꯕꯤꯁꯤ ꯁꯨꯛꯄꯅꯤꯅ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯅꯤꯗꯣ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤꯅꯦ ꯅꯣꯏ ꯇꯥꯗꯒ ꯑꯩꯒꯅꯅꯦ ꯊꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦ ꯏꯇꯩꯃ, ꯑꯩ ꯑꯗꯨꯝ ꯆꯠꯈꯤꯒꯦꯗ꯫ ꯋꯥꯔꯤ ꯁꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡꯁꯨ ꯈꯣꯡꯕ ꯑꯃꯗꯤ ꯈꯥꯛꯄ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ, ꯏꯇꯩꯃ,
ꯅꯣꯡꯁꯤ ꯇꯥꯒꯗꯕ ꯃꯥꯜꯂꯤꯅꯦ ꯍꯩꯃꯥ ꯅꯣꯡ ꯇꯥꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯇꯥꯔꯒꯅ ꯁꯥꯇꯤꯟ ꯄꯤꯅꯤꯡꯗꯅ ꯏꯇꯩꯃꯅ ꯆꯨꯝꯃꯤ ꯏꯇꯩꯃ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯇꯩꯃ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯩꯃ ꯑꯗꯨꯅ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯕꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯇꯣꯛꯍꯜꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯛꯆꯥ ꯇꯣꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯆꯥꯛꯁꯨ ꯍꯥꯎꯅ ꯆꯥꯊꯣꯛꯑꯕꯅꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁ ꯏꯕꯨꯡꯉꯣꯅ ꯂꯥꯌꯦꯡꯗꯅꯅꯦ ꯑꯉꯥꯡꯁꯤ ꯄꯨꯡꯐ ꯍꯦꯛ ꯐꯔꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯑꯉꯥꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯇꯥꯃꯣ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯍꯣꯏ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤꯕꯨ ꯃꯥꯒꯤ ꯂꯩꯅꯥ ꯑꯃ ꯂꯩꯗꯅ ꯍꯥꯏꯕꯗꯨꯕꯨ ꯗꯣꯛꯇꯔꯅ ꯅꯍꯥꯟꯋꯥꯏꯗꯗꯤ ꯐꯕꯗ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯕꯗꯨꯕꯨ ꯇꯥꯃꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯅꯍꯥꯟ ꯑꯩꯅ ꯏꯕꯨꯡꯉꯣꯁꯤꯒꯤ ꯇꯦꯁ ꯈꯔ ꯇꯧꯅꯤ ꯍꯥꯏꯗꯅ ꯂꯧꯖꯈꯤꯕ ꯀꯩꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯔꯛꯂꯕꯅꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯩꯅꯥꯗꯣ ꯄꯨꯡꯐ ꯐꯔꯕꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯔꯦ ꯑꯁ lupa sama se nang kaino maso tamo yarani lauksalo ibungo nungsidana piri bani as sak chu pijare dakina su tawre ne mani ibungo adudi thindokna ba tawrage ko la nang su thiengkhini hoi tamo asumna hemba amati nupa aduga punna thuminarakle khara sanga thilamlabagi tungda nipa aduna sidagidi satkiba ngamnatra doctor haiduna hemba ta hangli matam aduta hembana yarida tamo haiduna tilandrei nupa ado hanjinkhri hemba mahaki mobile gi plus ado kaptuna thabak halakli haibadi yum adudagi mahaki mayum jangona ba lakli nongsu khakpa lawa tawbada loinana nung makum taba hawakli hemba nong tarakta aduda as nong sisu tasalakli ni yum sida khara thuna yawrabadi phagadabari ai si centa chachirane hoida he nuksina maro lama kanna siliba khapa lawun lepjiba ai chemna pharani asumna mahana silingai ki matam adu tunglobdagi ai bungo amuk ta ngai khone he kanano sinamo ahani ne ahal kari bu werabano ai nang na sida chakpadu ubada ai nangina tung leklibani nangbu talaklibani nati nangbu kadai dagino khura haigadra kari haigadabano pabu aidu asida ai chachaba ma chacharubani adu yumda mo halakliba phai chak haibasidi chagadabani hinglingai gi matamda chahauba haibasina taibung mi ai khoi gidi lengraba lanni heibo sigraba matungdari kari mata chagadaba natreko kanagi sida katliba thong thakliba tawriba punamak asi kanaso laglaga sabanati bahap ki wani nong phaduka laga charame haiba na koi takrabro chume pabung takhiba leiti to aduni ado pabung di kai chapirubno aido asida thabak ama khak chatubani halakpada thengdokre nong taba sida isu chilakliba sini oi punna mukchaminna badin pabung di katai waidagino sidagi khara chatlaga adum leire ibungodi kari honori pabung aisi doctor oina lamasida ana layengki lakchabani madudi yamna phaba wafamnina phai ado hai ana layeng ba matamda yonglei milei naiganu koipo pabung yonglei milei haibasibu haibadi misang mikhai naiba amadana noigi doctor gi haunaba paisa paiba mina laklagana hau hek tauba paisa payadaba lairaba mina laklagana khara onsin da boy tawbudu tawganu haibagi wanida pabung ai nasa adu tawjagadi ai giti chap manaba miyengda yengjabani phai asumna hemba amadi ahaladuga wari sana asum lakpana haujikti hembana leigadoriba layeng sangato yausilakli matamadu de hembana pabung ai gidi yaure yarani aduna lejahorage pabung jagatro yani da adudi ai chakhragene ko phagni pabung
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯣ ꯒꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯅꯣꯡ ꯇꯥꯏ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯆꯠꯂꯤꯕ ꯍꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯔꯥ ꯍꯩꯃꯥ ꯉꯁꯥꯏ ꯋꯥꯏ ꯅꯣꯡ ꯍꯥꯡꯈ꯭ꯔꯕꯣꯏ ꯅꯤꯡꯉꯩꯗꯤ ꯅꯣꯡ ꯆꯣꯠꯇꯕꯗꯨꯗ ꯑꯗꯨꯒ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤꯁꯤꯅ ꯀꯝꯗꯧꯔꯤꯕ ꯅꯣꯡꯁꯤꯗꯤ ꯌꯥꯝ ꯀꯟꯁꯤꯜꯂꯛꯏꯅ ꯏꯃꯨꯡ ꯆꯪꯍꯧꯔꯒꯦ ꯑꯍꯟꯗꯨꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯀꯔꯤꯅꯣꯅꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯕ ꯎꯈꯤꯗ꯭ꯔꯦꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯅ ꯑꯣꯏꯔꯣꯝꯗ ꯌꯦꯡꯂꯝꯕꯗꯒꯤ ꯌꯦꯠꯂꯣꯝꯗ ꯂꯩꯊꯣꯔꯛꯄꯗꯗꯤ ꯌꯦꯠꯂꯣꯝꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯍꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯩꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯁꯣꯝꯗ ꯆꯠꯈꯤꯕꯗꯥꯏ ꯑꯗꯨꯒ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯝꯂꯤꯕꯁꯤꯅ ꯑꯩꯕꯨ ꯉꯁꯥꯏ ꯂꯥꯛꯈꯤꯕꯗꯨ ꯁꯣꯝꯗꯔꯅꯦ ꯅꯦꯔꯥ ꯅꯠꯇꯦꯗ ꯑꯁꯣꯝꯗꯅꯤꯗ ꯑꯩꯕꯨ ꯇꯥꯟꯅꯔꯒ ꯑꯍꯟꯁꯤꯕꯨ ꯍꯪꯁꯤꯔꯅꯤ ꯑꯁ ꯃꯃꯥꯏ ꯃꯃꯤꯠ ꯀꯣꯞꯄꯝꯗꯅ ꯑꯃꯨꯛ ꯑꯩ ꯆꯪꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕ ꯒꯝ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯈꯤ ꯑꯗꯨꯒ ꯁꯣ ꯑꯗꯣ ꯄꯔꯞ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯡꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯒꯤ ꯆꯪꯐꯝ ꯑꯣꯏꯔꯤꯕ ꯒꯦꯠ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯝꯕꯅ ꯑꯔꯥꯞꯄꯗꯨꯗ ꯎꯏ ꯂꯥꯇꯦꯟꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯪꯉꯤ ꯑꯍꯜ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩꯃꯥ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯗꯤ ꯃꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯉꯥꯏꯔꯤꯕ ꯖꯥꯠꯂꯥ ꯍꯣ ꯄꯥꯕꯨꯡꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯍꯦꯝꯕ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯌꯦꯡꯂꯨꯕꯗꯗꯤ ꯂꯥꯏꯖꯒꯤ ꯃꯤꯁꯀꯣꯜ ꯐꯅ ꯌꯥꯝꯅ ꯂꯩꯔꯝꯈꯤ ꯍꯦꯝꯕꯅ ꯇꯧꯔꯗꯕꯅꯤꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯑꯩꯅ ꯊꯝꯈ꯭ꯔꯤꯕ ꯐꯣꯟꯁꯦ ꯁꯥꯏꯂꯦꯟꯅꯣꯅꯦ ꯉꯁꯥꯏ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯊꯝꯈꯤꯕꯗꯣ ꯑꯩꯗꯤ ꯂꯧꯊꯣꯛꯇ꯭ꯔ ꯃꯥꯜꯂꯦꯗꯅ ꯂꯥꯏꯖꯗ ꯐꯣꯟ ꯇꯧꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯝꯕꯅ ꯂꯥꯏꯖꯗ ꯐꯣन ꯇꯧꯈꯤ ꯂꯥꯏꯖ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯇꯧꯕꯤꯔꯛꯏꯅꯣ ꯑꯩ ꯌꯥꯗꯕꯩꯅꯤ ꯅꯪꯕꯣ ꯉꯁꯥꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯤ ꯄꯥꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯏꯁꯦ ꯑꯗꯨꯗꯣ ꯑꯩꯅꯅꯦ ꯑꯅꯥꯕ ꯃꯌꯥꯝ ꯌꯦꯡꯂꯕ ꯑꯗꯨꯅꯅꯤ ꯉꯍꯥꯟꯋꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯁꯣꯏ ꯍꯥꯏꯗꯤ ꯏꯁꯦ ꯉꯍꯥꯟꯋꯥꯏ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯑꯅꯥꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯂꯣꯏꯅ ꯌꯦꯡꯈ꯭ꯔꯕꯅꯤꯅꯅꯦ ꯑꯅꯥꯕ ꯂꯩꯇꯕ ꯍꯧꯖꯤꯛꯅꯅꯦ ꯑꯩꯅꯅꯦ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯔꯝꯃꯒ ꯂꯥꯛꯄꯁꯤꯗ ꯑꯅꯥꯕꯅ ꯑꯃꯨꯛꯇꯣꯏꯕ ꯄꯤꯔꯤꯛ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯌꯦꯡꯗꯒꯤꯗꯤ ꯈꯔ ꯀꯣꯝꯃꯅꯤꯗ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯅ ꯏꯃꯥꯎ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯝꯕꯅ ꯍꯩ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯂꯥꯏꯖ ꯇꯞꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯗꯗꯥ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯩ ꯀꯔꯤꯅꯣꯅꯦ ꯂꯥꯏꯖ ꯀꯔꯤ ꯈꯣꯟꯖꯦꯜ ꯇꯥꯈ꯭ꯔꯤꯕꯅꯣ ꯑꯁ ꯉꯔꯥꯡꯁꯨ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯒ ꯉꯁꯤꯅ ꯑꯍꯜ ꯑꯃꯅ ꯇꯥꯃꯣꯗ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯀꯩꯅꯣ ꯈꯣꯟꯖꯦꯜꯗꯨꯕꯨ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦꯕ ꯑꯁ ꯈꯪꯗꯦ ꯌꯥꯝ ꯀꯤꯌꯦ ꯌꯥꯔꯁꯦ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯩꯅ ꯂꯥꯌꯦꯡꯕ ꯑꯉꯥꯡ ꯑꯃ ꯈꯔ ꯐꯔꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯃꯄꯥꯅ ꯉꯥ ꯂꯩꯔꯛꯄꯗꯨꯗ ꯄꯤꯖꯅꯤꯡꯗꯅ ꯑꯩꯕꯨ ꯀꯧꯒꯠꯂꯛꯏ ꯑꯗꯨꯒꯤ ꯆꯥꯔꯨꯕꯅꯤ ꯍꯜꯂꯛꯄꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯛꯏ ꯑꯍꯟꯗꯨꯅ ꯑꯩꯕꯨ ꯁꯤꯒꯤ ꯂꯥꯌꯦꯡꯁꯪꯁꯤ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯤꯕꯅꯤ ꯑꯁ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯤꯃꯟꯗꯅꯅꯦ ꯈꯣꯡ ꯊꯥꯡꯕ ꯉꯝꯗꯗꯅ ꯑꯥꯗ ꯑꯗꯨꯝ ꯇꯥꯔꯒ ꯁꯤꯔꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤꯗ ꯑꯁ ꯗꯗꯥ ꯅꯪ ꯌꯨꯝꯗꯈꯔ ꯊꯨꯅ ꯍꯜꯂꯛꯑꯣꯕ ꯍꯜꯂꯅꯤ ꯍꯟꯗꯛ ꯊꯥꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯁꯤꯗ ꯂꯩꯒꯦꯗꯅ ꯂꯩꯔꯕꯗ ꯑꯩꯁꯨ ꯑꯗꯨꯋꯥꯏꯗ ꯄꯣꯁꯇꯤꯡ ꯂꯥꯛꯂꯗꯕꯅꯤ ꯍꯥꯏꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯂꯥꯏꯖ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯣꯟ ꯑꯗꯣ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯀꯣꯜ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯀꯛꯊꯠꯂꯛꯈꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯈꯤ ꯍꯦꯝꯕꯅ ꯃꯥꯒꯤ ꯐꯥꯒꯤꯁꯤ ꯑꯃꯨꯛ ꯇꯧꯔꯛꯂ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯥꯅꯦ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯊꯠꯈꯤ ꯍꯦꯝꯕ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯂꯥꯏꯖ ꯐꯣꯟ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯈꯤ ꯍꯦꯝꯕꯅ ꯍꯟꯅ ꯇꯧꯁꯟꯕꯗ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯅ ꯐꯣꯟ ꯇꯧꯔꯛꯄꯗꯗꯤ ꯍꯦꯝꯕꯅ
Nati, kaidaurage ba nangbo? Ay, ibungo, ay ni hey. Imu nupina kari no maya pa mahairi. Nati, nang muna sa kaidauge. As, pabong, ay kaisu tawti. Se. Ay video call tawrake ko. Asum na hairaga video call tawraki. Matamatuta, asomda lariba mapabong na. Pare ibungo. Nang supotaro. Hayengdu ay nang lobo lake. Natragana, nang muna lake haibra matawrako. Ay nang hana aduta lairano. As tawrisi yangunay. Kaidaurage pabong? Kaisu tawti. Hayengdu ay lobo sodan laklage. Ay bu hojik ojan laksirane. As pabong, kari tawrage minambo? Kaisu tawti. Makoy pabong, karino ay sumti yenge. Hay, yare. Nakoy na yengo da hayroi ko. Pare. Pabong tamage ko. Hayengdu nang lakpra ay na lakpra matawrage. Asum na haraga phone to thamki aduga message ta waina nang kiganu wa amati hairakhi haiduna mapabung na hairakhi hemba karibu oiraba chano haiduna ngihak ngairi adugati mane screenshot lohopa photo ado WhatsApp ta tharakhi madamado da hemba gi matungda mamai mamit musin muba nupi yama mamit da irang langkhatlaga masammana isang sangna magi matungda lebibodo uri madu ubada hembana o ima haiduna phone langthoklaga maki tungda kulei leidun siangi adubu kana amata leibadi udi masidaki hembana singnarakladuna mahakna mahaki mobile do camera on tawduna selfie da thamlaba matungda mahana jengakpadadi awoiba makki nupi amana mahaki matung samduna chatkibadu uki madu upata hemba pakhatman kibana tungda hanna phawba jingamdana thongado hangtoklaga nungmarak aduta chelakhi mahana adumna chenthorokpaduta arapada laten paiba ahalama uki masidagi mahak ado hanna yengamdana maikai amarom da chelaklaga manak nakpa thongal amada chensinduna yum aduda kana leibage aibo amta kanbiu haiduna lauki adugum laba doctor gi khonjel adu tabada mayamna thong hangtoraklaga kari torobage doctor haiduna hangnaki matamadu da mahal na tholiba thodok punamak loina tambaga loina mahaki mobile da kap screenshot amati selfie ki photo ado mayamda yenganki mayamsu yamna kinaki asumna tawduna haujiki doctor aduna yum masida ngasigi ahin ngasima lenjagi haibadagi mayamna yabiraduna mahaku ahin aduma yum aduta lilhanki matamaduna mahakna aina ngasai sak chafamdagi mafam madu yawu fawo lakpa matamda karigumbi amata torokkidabani mado ahalladu yawbagi sodan oiramgani ahalladubu kananone asumna khallaga hemba tumthaki mathangi ayukni matamadu ta hemba yahurakpada phone ado ring khingduna leirami hembana hello babung ai nang kada leibage ai nang gi layang sangda leirene babung ai lakjarage asumna hairaga mahana hawalaklaga yummadugi miyoi singbu thagat wahai kaya masu hairami masidagidi yummadugi miyoi singnasu doctor adugi matung ineraktuna doctor aduna kulladotuna chatkibado makoisu yengnabagi damakta laknarakhi afaba doctor ado mafamadu leiriba phatraba thawai mirel amati butpret kayana tanthukidore haiba sida makoisu yamna sawningki madugi matung hemba garida kakatuna ay matam khadi yumda leirukhige aduga amukada laksagi haramlaga mahak gari thauki hembana adumna chatkibado khul adugi miyamna yengduna lehauki wariasi matang asida loisinjari wariasi pathokchapa matamda soikhilankiba wahi wata khibi tabiriba punamakna puchal chauna ngakpigani ngasigi damakadi mayambu aroibada amukka hanna khurumjari